Authority na thabak laukatuna thajaba pirakpadagi Gwaltabi Thoudok mari Leinana Paomee Singna Changsillakhiba Khongjang Handokle haina All Manipur Working Journalist Union Amwju amasung Editor Guild Manipur EGM na fongdokre Amwju gi President Asem Bhakta amasung EGM gi President Khongjang na fong punna khutyak piduna Thoudok cherol amada Manipur Press Club tangasi Amwju amasung EGM gi apunba mifam ama pangthokhiba galonena Thoudok adugi matangda authority na thabak laukatpa amadi thajaba pirakpagi matangda kupna khanaraba matung Khongjang handoknanaba warip laukibani Thoudok adugi matangda miyoi anina saba inquiry committee ama semduna thigatkhiba matung madugi report chahi asigi June 13 da pikhalaki masiga loinana recommendation sing yabaga loinana mari leinaba department amasung agency singda asiguma Thoudok thoktanaba khangankhre haina Manipur laingaki maikeidagi Amwju amasung EGM da pau faurki adumoinamak Khongjang handoklabasu Paomee singna mikop nahom singna leibaga loinana inquiry committee gi report adu thabakta onthoktrabadi democratic oiba Khongjang sing changsinanaba paujel pibani haina logani Paomee singi safaba amasung ikai khumnaba manghannaba honarakpada yasinaba tawroi hairi Paomee singi achumba fanghannaba hotnabada chaungna thauna hapikhiba singbusu Amwju amasung EGM na thagatpa amadi tawbimal khangba ulakli